River bank chem na happy disikari sing chaw thum lei even PIL in high court se adu kari hi IT crore lakh ko to krienda momom de yela su lemi crore mom to su asi kari no sin akhoi ji kenda opposition oin lei bagi da ha tribra asu bo hang ji lakh si mun ne yeng sin biu after this passing this appropriation sir aduga masi bahal ka su mo mayam su koi pen da khara lei bagi da makta vigilance da sum chale high court sum chale house sum pukhale si bakta pakhal laktar gi upai su lei leitre adugi wafamjima seriously yengbiu marumdi hauzik commissioner water resource na asori ba mafamje direct lagi yengbigera engineer sing na serious oidragadi aduga asok ba mafam vulnerable oiba jaga singche masi ngantana masak khangdok piraga jaga singse khangdok piraga masi paikhat na ba adi honorable council minister adi council high power team ma chalaga yengjen bigi hargana Yengchen view, adum aikoi matuki development program sing se paikhat piragadi departmental one paikhat pirak suyai aduga madu mayam se paikhat piragadi phagani haiba simaga aina thamjabni sir aduga sir aina loisanjarakpada masigi tongan ba leiba scheme adagi department gi development mayam singsi phajana masigi bill si ayaba phangaba matungda athuba matamda chalagadabnina asi misang mikhai na idane amna development adagi corruption free adagi development me amse paikhat bigini haina ina satawi haraga masi haraga tenjari thank you sir